Muko Kokomi amadi Fox ki apunba akoi mifam ama hotel Imphal da pung ama makhai muki changda akoi gi advisor sing yauraga phaminaraba matungda lakadoriba June gi tang kunthra akoi New Delhi da pangthokadoriba dunglaba Ministry of Home Affairs ki akoi official singa phaminagadoriba mifam asida akoi gi handaki khongchat asidagi oina di akoi amuko Kokomi amadi Fox punna akoi chaminaduna mifam asi punna phaminaraga punna pangthok minanabagi akoi warep ama lominare ana hairiba waribasi manipurda oireiba akoi gi tangdu laita daba crisis ki position phibam asi hena phibam sochilakpa lusilakpa aduga chathariba akoi masigi irang asi losinanabagi chapchaba tangdaba mamima taraktabana maram oirakanda akoi lejariba civil society organization gi representative akoi ahum lup ahumna punjan jarakanda Ministry of Home Affairs ta chapanaba wakal midieng amadi miyamgi pambiriba demand sing adu mapung phana ekoi amatoina ekoi present toba amadi madu chapchana thamnanabagi ekoi ware basi lawra kanda hayeng asi ekoi amukogi maikai degi mioi tare na saba delegation team adegi de ekoi kokomi gi maikai degi mioi tare na saba delegation team amadi Fox ki maikai degi mioi mangai na mangana saba delegation team apunba team sing si tongan tongan ba ekoi flight singda ekoi New Delhi gi damakta ekoi chacharagani ano hairiba mifam asida ekoi mamangi meeting sing maruaina New Delhi da pangthokiba Ministry of Home Affairs ki official singa pangthokiba tongan tongan ba mifam singda amuko gi maikai degi kokomi gi maikai degi amadi Fox ki maikai degi thamgiba tongan tongan ba ekoi gi agenda sing maruaina common web agenda manipur miyamna ngairaga leiriba prioritize toriba agenda sing ado madu ekoi punna ekoi amatoina unanimously thamnanabagi ekoi madugi preparation toba ekoi lojare miyam yamna kanna pamba punna satminaba punna unaminaba punna manipur miyamgi ihun akoigi mayam sing apam sing phongdokpa haibedo madu khak lakpagi moment ama lakpase masi manipur miyam gi mafamda masi tawmin khangban lungai jabadu ucheri loina tasi andamsu akoigi apunba manipur apunba furup kuntha manga taruk tere laiminari basigi wariba territorial boundary gi kaidaba ama aduga masigi manungda lairibasi tienna atina matongi manungda lakhukadaba short term measures haiba adugi amadi long term measures khaidoklaga hauji hauji tangai phadaba issuing mapungoina akoina periphery-da lairiba akoigi matai gi lomi sing mayam sing asi wariba rang handang thokliba mamangda yanaba laikhragasu madugi security akoida piba ngamdabagi masi wakat lugadoribani akoigi hulai pailoi violence tholoi hairagasu hai kapsinduna akoi asokpan nanghalibse masi akoi pautam lugadoribani aduga akoina highway yamna akoi lifeline ni hairibasi hangtokani hairagasu akoi hangtokpa ngamdribase karigino yamna ngamgadabana koina ngamragadi kari agenda lai haiba manipur miyamgi ba ihunsi puraga akoi yang kanna taksinduna masi athu matamda thabak oina paikhatuna hangangadabani haiba akoi kanosima akoi maruina phokani aduga mapung oina akoina yamna seriously lawba point ama khangna akoi lanjena duna leiri mayum makai thadoga ngasi magi mayum makai de leiba phangdriba mayam sing asina relief camp da leiriba sing asigi resettlement makoi amukan magi leiriba lamsing do hanjilanba aduga makoi gi oriba development mari leina sing do madu paikhatpa masi akoi sum chin nganganu haiba apunbagi thabak on tawba tawdragadi haiba maduda akoi mari leinaba tawhum thokba manipur miyamgi ihun khangna thabak adu punna tongminabagi ngasi dagi hauna akoi amuko akoi kokomi amadi Fox na angamba thakta miyam dagi pokta ungda lawraga akoi kusamnana akoi changsilagani chap manaba pakalonda ngasidi hayeng tangtrada chanagadoribo wari sidi akoi apunbagi hoiba manipur miyamna pamiba wafam chingadu sungchoi choidana akoi amata chithadana thamnanabagi akoi madugi thorang tawraganda akoi chakadoribani aduga aikoina sanariba wari si chahi ani hena akoi changchilaba adugumba chathariba conflict asida akoina wari sanaba handakisina tharang odoribani hariba tharang sitaida akoi hekta waroisilama pur agani haiba miyangi oiba kanodu madumakti akoina haiba ngamdribandi chahi ani hena chathariba conflict asida akoina sanagadori wari se tongan tongan ba akoigi kanoda masi long term aduga short term gi oiba tongan tongan na khaido kanda sanaribani adu masi akoi ababa khongthang amani adu bo akoina yariba makai miyam gi thajaba asi puraga
ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯣꯔꯛꯅꯕꯗꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯒꯅꯤ꯫